UNC की इकोनॉमिक ब्लॉकेट लोइसिनबा यूनियन मिनिस्टर किरण रिजिजूना चीफ मिनिस्टर डिप्यूटी चीफ मिनिस्टर अमसुंग पुलिस की मकोक थोम ऑफिसर सिंगा वारी सानखरे लंबोई खोनांग खोन सागलिबा ट्रेड कम परमानेंट एग्जिबिशन सेंटर से लालिबा मार्च था फावदा शाब लोरगनी हाइना मिनिस्टर गोविंदास फोंदोक्रे उखरुल मिनी सेक्रेटरी ऑफिस की डिस्ट्रिक्ट स्टाइल प्रोटेक्शन ऑफिस अमसुंग कामजोंग की डीसी ऑफिस सकंगदबसिंग मई थारमले बिलोंग की मायोक खोंग संगसिन बदल लेखिद्रबा चुरसामपुर के मी मापन के मनुंगदा अमगी हक्सांग सकंगदबसिंग मोक्तगी हुरानख्रे इकोनॉमिक ब्लॉकेट लोइसिनब सेम किबा गुडविल मिशन फॉर पीसफुल को एक्जिस्टेंस ना हयिंग यूनाइटेड नगर काउंसिल की म्यूट सिंगा सेनापति उनगदोरी इम्फाल इसकी लमलोंदगी येंगपोपी अमसों पांगई अकोबत थमनिबा कर्फ्यू ngasiदगी लौथोकपियो हाइना खुराई माइकई की मियाम अपील तौरकली अमसुंग नेरोका एफसी ना एआरसी सिलोंग मपांजन मंगा अमदा माइथिबा पीदुना हुंपू सुब सिस्टम 2016 के चैंपियन ओइख्रे मयाम खुरुमजरी अदोम येंबिरबस इंपैक्ट न्यूज नि आई तखलमम सैम कनाइन हाउजे पुंजा सि फावबगी मरुबा पाउसिंग मियाम द पिजरी ngasi Minister of State for Home Affairs Kiran Rijiju na Manipur gi hausi oriba phibam asi yengsinaba Imphal thonglakre Imphal International Airport Union Minister of State asi ayuk pung 10 makhai taba adwaida thonglakibani Union Minister asibo Manipur government ke Additional Chief Secretary Suresh Babu yaungna State government ke makok thongba official singna haraukte amna okay Minister asina Imphal thonglaba matungda Manipur gi Minister Okram Ibobina chair lauba akhanaba security gi mifamama Bapurada leiba CM Secretary ta pangthokiba aduda saruyaki mifamaduda Chief Secretary State amadi Central Paramilitary Force ki makok thongba officer singna saruyaki Union Minister of State for Home Affairs Kiran Rijiju na haujik sathariba UNC ki economic blockade asi athuba matamda handokadabani haujik tagi natraga ngasidagi state government na blockade asi leitana bohonagadabani center na pangba yaba mateng pangani haina phongdokre asi Manipur hek thunglabaga all secretariat pangthokiba pawmi singaunaba mada Kiran Rijiju na wafamasi phongdokibani unabadu Rijiju na makha taraduna Group amana economic blockade tawduna lamdam asigi miyamda kham thingna awaba pire economic blockade asi loisinaba minister deputy minister amadi police ki makok thom official sing unaduna wafam kaya ama khanare state asigi ngam khaya amadi maroiba ngam hausi security force ki company chama marifu mari leire company taret amasu hausi lakpa ki lambi leire hai State amagi law and order ki situation ngak pa haiba se state government ki mathawni dana hausi oriba phibam asi yang sinduna lak lelunena blockade asi loisinaba pangba yaba mateng pangani haina register makhata ki amaromda UNC gil blockade manungda NSN IM singnaba singna police ta khut tharakpagi matangda hangbada register center ki maphamda illegal act sathai haibagi idea laite kariguma ground rules ki wangmada thabak tawrunabadi action lakhot kani haibagi wafam su thamki About how we have been, from the day. People of Manipur should not suffer further because of economic blockade.
Road blockade is unacceptable, and this must be made through at any cost. There is no provision in the Constitution where central government can deploy or take action on our own without the consultation or without the demand being made by the state government. Our forces are at the disposal of the state government, and they can use it in whatever befitting manner they feel. The state government has to ensure that there is no further road blockade, and for that the support will be given by us. Manipur government ki Commerce and Industries Minister Govindas Konthaujamna Lamboy Khonang Hongda Laiba notice the Khwaidagi Sawa Trade Cam Permanent Exhibition Center asi mathang sai ki March half hawada semwat sagar pathabak punamak loisilagani haina phongdokre. Ngasi mafam asida sathariba semwat sagar pagi thabak tharum singa dubo yengsinba loreba matungda paumi singda wafam asi phongdokibani. Minister Govindas na makha tarduna project asi loisinbada lupa koti sanirom sangani center asi ga haujik lairiba apparel training center asida miyoi kaya training loiba yauduna private company singda thabak phangnakre mafam asida pawalum gi center amasu saba hauri loinana miyoi satret muk sangadaba mini open theater amadi sangadaba mini open theater amadi miyoi lising nipan sanba asoba open air theater amasu thamgani masigi mathakta multiplex ahum amasu thamgani mafam asi saba loregadi lamdam asida lam koiba singe puning sing sinfam oidiba sangai festival su pangthokpada awaba mai unararoi haiki amaramda Govindas na moreda sariba ICPSC mathang sai ki March half hawada loisilagani masi loregadi Myanmar ga hawai sengwa yaungna atai polam sing formal trading hawragani haiki Minister Govindas na center aduda lairiba exhibition hall khagaliba wall amasung open air theater ahumgi sang Safam Singh Yengsin K. Yengsin Baduda, Commerce and Industries official Singamasung, Lamdamas Ladiba, Pau Siamasung, electronic media gi editor Sing Su Sharyaki. Ban blockade aduga nong tabasi nong su hibang matamsi angak papang na nong si hanaki sidi koi March tagi adum leptana tabaduna November gi first week pawda nong tabasi koi ma'am su thengna bigre aduna su maram oiraga akoi kumsi gi sangai festival si honorable chief minister na yamna interest lai biraga so koi mafam sida pangthok poi koi singam jakhidaban 2014 gi September October adai dagi akoi hawbane na lawi adu maru oina koi na matam khitang ga changrisi 400 piling akoi tawe mafam sida adu loisin magi targeting asai na haijabado by March 2017 pawda de koi loibang amne na thajaba lai je akoi da Sakang Davasing na Ukrul Mini Secretariat Office ki District Self Protection Office amasung nauna district oina balawtok kraba kamjong gi DC office mai tharamle Thodok anima ngasi ayuk angan mapung anima khairom taba matam adwai de thokibani Thodok asi kanana amadi karigi damak tawbano haiba khangma ngamdrabasu Manipur gi hauzik oiriba charangnaba asi ga mari lenana ba yai haina panari Thodok asi ki matangda Ukrul Police na FIR ama lakhwatkre Thodok thofam dagi pama paw magi matung ina ngasi ayuk angan badami yoi taramuk laklaga Ukrul Mini Secretariat ki nongsuk thangba block ta leiba District Protection Cell Office ki common room furniture amadi computer ama yaungna tumna mai thaki Official report ki matung ina mai aduna saurakna lupa lak amaga lisung famari romgi polam mang tangan kre Kamjong SDPO office housing na DC office oinari ba ogi office adudi lawba yadana maina tumna sakre hai Manipur government na yelomi kanana ba pass tawkiba bill ahumbu anti-tribal oi haiduna khongjang sangsin bada laikidraba Sursampur gi me mapan gi manungda miyoi amagi haksang ngase ayo angan bada masak khangda ba me kharana Sursampur district hospital gi mokta gi huran kare hairi district hospital adu gi medical superintendent Dr. Sangau Khamna phongdora gi matung ina masak khangda ba miyoi sing aduna huran ki ba haksang adu laikidraba Khaijamang Tauthang Sai Taragi Haksang ne ngasi ayok angan mapung ama makai adwaida district hospital mok amadi cold storage ki so sing thugaiduna haksang adu huran kibani loinana tung the hospital ge staff singna khangnaratuna yengnubada Khaijamang Tauthang haksang leiramdabani hairi ningsingba yabadi assembly da pass tawkiba yelomi kanaba bilbo into tribal oi haiduna haukiba chailisini taramanga gi august 13 da Sursampur da miyamna khongjang sangsin bada miyoi mapal lekidabani amasung thodok adugi matangda government ka yanaba purapa ngamdabadagi ngasi fawa Sursampur district hospital gi mokta haksang sing adu thamduna lakibani
Manipur government ki maikai de thajaba phanglaba Goodwill Mission for Peaceful Coexistence na United Naga Council UNC mihut singa hayeng senapati da unagadori. Khwairaman kaithela landam asida khundamina riba phorap khudima ki mihut yawba mapungoiba mifama maphamduna set asida hauzik oirakliba sarangna ba singa singa matangda khana khare loinana mifam asigi warul sing si minister da pisinduna UNC ga atuma matamda wari sanabi haikiba laikhrabani. Goodwill Mission gi anisaba khongtang oina ngasi singmairong da leiba MBC gi conference hall da Christian lining buthajaba mioi singi lup amadi search leaders sing yawba mifamama pangthokre loinena state asida hanagi tangdu laitaba nungsi sanabagi phibamda hanjilakpada mateng pangnabada yanakre pawmi sing unabada mission asigi secretary Asang Kasarna hai state asigi hausi oriba sarangnaba sing asigi tung koiba warusin ama puraknaba honabada state government na positive response pirakibada apin mapawi loinana landam asida lariba miyamna Goodwill Mission na sangsil aliba khongtangda mateng pangbiu loinana makha taba kang masil naiba thodowa thogandanaba punamakna mateng pangbiu haina su Asang Kasarna apil tauki Manipur se amata nungsina amaga sakhangnaraga khoi hana leibukumna nungsinabkumna leiningai gi tamakta khonthang se changsari honari masigi process asigi manungda kari kumba ama gi pamdaba thodok aduga unwanted accident kari asikumba thoktaningai mayamna nungsibiduna khanthabiduna akhoi Goodwill Mission chathariba se da mission ase da support tawbiduna cooperation pibiduna yamna igna chigna shanti oina leiminasi haibase yamna Luna, I Goodwill Mission gi maikedi hana Praja mayambu appeal tawjabani. UNC na sathari ba matam kaktaba economic blockade ki mayukta thas ke tarani panda khorai haikurma khongda thokiba thaudoka mari lenana Imphal East District Magistrate na lamlongdagi yangapokpi amadi pangai gi akoibada thamliba curfew ngasidagi lauthokpiu haina khorai maikai club maira paibi amadi lup kaya gi apunma body oiriba coordinating committee na appeal tawrakli Hiram asigi matang da lamlongda pawmi sing unabada committee asigi wangang loi thoidingjam bon na haikibada Imphal East District Magistrate na thamjiliba curfew na maram oiraga miyamna sathok chasinda saungna khudong sada mamai unahalle maruoina mairoi amadi employees sing da awaba pire maramaduna miyamgi awaba koknana bameneba singna akhanaba thaurang lakhatpiu UNC na su atama matamda blockade handoktuna singmi singbo Christmas ki komai mapung fana yawhallu amaromda Naga Furup ki mahiroi lup amana khorai hekurma khongi thaudok aduda singmi singda assault tauki haina lana pauthokle asiguma thawong amata thokiba taukiba leite awaba nangliba singmi singbo khorai gi miyamna ningthina ngak senduna mayum yahon kibani aran mo wafam phongdoktana pur masel gi marakta yengthinaba honaganu haina su phongdoki private thabak tawbasing asida awaba pirapa maramna hairiba keno sing asi authokpiu khuni demand tawjaribadi hairiba curfew si khudakta lauthokpiu aduga Christmas yawbo ngamnaba UNC na Christian sing asi Christmas yawbo ngamnaba aikoigi khudakta sinbiu makoina demand torko matamda aikoida economic blockade toraga aikoida wahan banina aikoina awaba oibanina hairiba keno yanaba matamda aikoisu yawgadabani Khorai Maikai the Lengak na matam kaktaba curfew thamkiba de landam asongi miyam na hospital da ana layeng setpa asiana masung laining lai sol ga mene ba sebau sing thin masarpada kodong sada bakaya thoan badanatana nomagi sara tanjari bakaya da asoba awaba ma ohelle haina kanglei pak naharul yai fatau silup khorai gi sirulaman hairakli atuma matam da lenga na curfew si lokthok trabadi biyam gi akanba khangmang amagi pangal loikiduna anoba irang amamuk laknabagi khudong sadaba kaya adu lenga asina pujagadabani hainasu saksilwa thamlakli amuko UCM na lusingduna singamadi tamgilup hompu hermana punsinba Joint Forum for Peace Manipur kawba masemkhre state asigi hausi oriba phiba masi atama matam da loisinaba state amade central government da taksin mamadi forum asigi miyang makhada khongjang kaya sangsin bahaina forum asina waref laukhre Forum asigi ahanba khongjang oina miyamgi mifama makai sampat lemazam lekai community hall da pangthokre loinana Manipur gi chief minister amadi union government da memorandum pisinduna state asigi hausi oriba charangnaba si loisinaba haijakre Forum asi CM gi nungi oiba wafam pandam thamladuna amukogi president PS Devan Sarman hai Manipur gi hausi oriba charangnaba asi da state amadi central government na nasung na ladiba asida landam asida ladiba ching tamgi forup singna taraina laudriba tangak asida forup khudimaki lup singna amata oina sabina naba haiba pandam da forum asi semane
Forum asina state government amadi UNC da hauzik satariba economic blockade asi atuba matamda wari sanaduna handokna basu appeal tawgani haina su El Devana makata ki Manipur government da ekoi memorandum ama pijagani aduga central government da India government da amaga pijagani aduga ekoi gi awaba singa se masida mijeng changbiyo haiba wafam jine ekoi na thamjari karigumba hairiba ekoi gi wafam singa si tabidragadi ekoi Manipur da lairiba singjina lengak tagi ekoi miyam singje kanba ngamaroi aduna ekoi isana ekoi gi punsi se kanjana na ba ekoi phirep loba mathau tare haiba wakhalon se masi thamaganda ekoi anauba step mathang mathang changjana na ba sem sajare haiba wafam se thamjare UNC houses satariba economic blockade hando haiduna thangmi banda wakani fam sathakre wakani fam ado thangmi ban block congress committee na sinduna ima panthoi bimandop ta sathaki bane thangmi ban gi akoi bada lairiba sing amasung tamgi apun miyamna wakani fam adu sar yaki mifam aduda lona yadaba economic blockade saugat pasingbo cherak piu stop economic blockade haina thaba pleka sing sijinaki mifam aduda block congress committee asigi lusing basingna sar yaki Haukiba December Konmatagi Pausi Singda Manipur ki Naga Taba Mafam Singda Anoba District Siamagi Hak Laiti Haina Arunachal Naga Students Federation na Fongtok Kibado Migi Saglukta Kuzai Thangjin Magi Thawong ni Haina Kanglei Park Students Association case igi Sirloman Hairakli Manipur ki Anoba District Siamagi Tabak Asi Arunachal Naga Students Federation gi Mathaura Haina Mairulup Asina Hanglak Pakalunena Political Parties Singna Miyamgi Khalaga Tabak Tawrak Trabadi Khang Mangambagi Pangal Loikiduna Jun Taranipan gi Tawdokta gi Hena Sathiba ama oirapa yai haina su Seksilwa Thamlakli NSN IMna Pan Naga State ama Semna na bahonariba asida Manipur gi lam masina ma fawba sokpa yaroi haina Manipur International Youth Center na Thadorakpa Sirlama da hairi Government of India na Indo-Naga asi Loishinaba Honaba Natraga NSN IMbu Thiamnaba Honabada Manipur gi lam masina ma fawba soklabadi amukta ukidriba mongda Manipur gi miyamna India da gi tokhai tanaba khongthang sangsilakpa yai haina Sirulosina Makatari. UNC ki President Namasung Information Secretary bo Central Government na Thado Haina State Government ta Hairakli Hairi bo Wafamasi Aran bo Wafamni Wafamasina Asumba Orabadi resign to bigi Haina Wangkai Assembly Constituency ki Hana ki MLA Oramba BJP ki member Wai Irabo na Fongdukre Ngasi Wangkai da Labor Wai Irabo ki Yumda Paumis Nguna Bamada Mahak na Haiki Bada BJP Manipur Pradesh ki Mute Singalone na Union Home Minister Masung Tongan ba Minister Sing Unabada Wari Sanarure Manipur government na Father Tamliba UNC ki President Amadi Information Secretary Thado Haibagi Wafam Laite Lunena India government Amadi NSN IMN ki Marak sign Tauna Kiba framework agreement da Ukrulamasung Senapati Sui Haibu Wafam Adusu Aran Yumpam Yauda Wafam ni Haiki Magna Makata na Haiki Bada blockade Matam Sang Taurakpa Asida Manipur government na Tuminulation Pam Tokte Center da Gisu Ahenba paramilitary forcing Thazin Krabani Masida State Government na Housing Fabakari Yengduna Lady Hain Hanke Singi Mafam Sing the Lady Ba Security Personnel Sing the Su Matik Saba Kulai Piti Haina Wai Irapo na State Government Pu Maral Siki Bagalunena Ahenba Security Thazila Fabada Ukrul Ambush Taurakiba Dusu Sinaraga Tauba Mali Haiki Let anybody A and B and no 이거 왜 나이스 나면 다 하이스 나고 뭐도 생각부터 돌아와 이 야우데나 그게 하이게 돌입니다. 스테이트 거먼트 센트럴 거먼트 파리 이벤트 시기 다도 우 하이리 어디서 하이디나 하이면 하이 그래 그저 하이리면 그래서 매니저는 people is I'm to resign tender my resignation 이 뭐 하이는 수면 다 되게 그래서 풀때 시기 장선이 더 ප්‍රසාದ confusion 나가마 뭐 신나들도 신비로 되는 거니까 Matam Kakta National Highway Sing Tingjinbagi Kongjang Amata Lamdam Asida Ladiba Loop Amadi Furup Amatana Laliba January Amadagi Satavi Yarui Haina Southeast Asia Cultural Organization Sikona Sirlamada Kangalakli Sakhauda Landaba Miyangi Sarametpa Thawong Asina Singmi Tamigi Oiba Apapamari Tadat Kadore Maramasina National Highway Sing Tingjinbagi Kongjang Punamak Pumting Tingzile Haina Sirosina Makatari Infala Ukrulambida counter blockade Sakarpa Singna diesel auto ama mai thakre thodo asi ngarang numidang pung taruk taba dwaida lamlai police station gi manung sana leiba lema khoma pala thokibani diesel auto adu yangapopi awang lekai dagi kaisam koireng gini registration number na MN01Z8430 ne
United Naga Council ki economic blockade ki mayokta pen dabagi kholau khar lauba haurakpada lengak asina curfew thamjilaki babu maite international civic action network na mikan na sirlama da pen da phongdorakli UNC na awaba mayok nariba lamdam asigi miyam gi damak khanduna sathari economic blockade asi kodakta handokpam thoi amasung Manipur lengak na so miyam gi mathakta thamneba curfew asi ataba matam da lokthoktrabadi khoi saunaraba miyam gi pamdaba thodok kaya su tholakpa yai haina su section 1 thamlakli Counter blockade taubasing asad walk section sek taubada mioi ahum heroin number 4 ga kona na fare makoina purakpa gari mai thakre thodok asi ngasi pung ani makhai taba adwaida Imphal East ke Lamlai police station ge manung sana laiba takhel bazar thokibani faraba mioi sing adudi sangsak police station ge manung sana laiba Sokbhav village dagi Zoisi Kasar sahi kunmanga ma ki mase Rota Kasar sahi kuntramari mapuraba gi mingna Thangeron amati Panjawbam Ravi apopa Gormani Andro Kuman Lekai dagini Makoi ahum nanga sayuk angan bada BOC dagi heroin number 4 piece humudra manga ka puduna lakpada takhel gi miyam na faki panirena makoi na tonglaba Honda Blazer mai thadokre faraba mi ahum amadi fagalaba heroin number 4 singado Lamnai police station da kusinakre Houses Saturday UNC ki matam kaktaba economic blockade asim Manipur da puna kundaminari purup kudimaki khanduna atuma matam handok pinaba all Manipur Bar Association na chilamada United Naga Council gi General Secretary da appeal tawrakli amaramda kanglom kudimaki thaunaling zena yimpham oiduna sagatliba lamdamasi ki saklol ama oina miyamna matam supada lemina si haina phongtora pagalunna lakadriba anoba sahi amasung Christmas ki epapawzil su pirakli United Naga Council na satri matam kaktabi economic blockade marakta CRPF ke company anil ngak senduna Imphal Jiri lambida pot sai puna na truck samanga ngasi Imphal thadokre truck singadu ki manungda bullet tanker amasung petroleum gi tanker kunmanga khak natana ataidi sana thakna ba puna ba gari singne panba yabadi innocent IM singnaba singna Manipur ki anova district sing siambagi mangoinana Manipur police te ambush tawduna hingsa sathar ki bamadi tampak ta su akan yahu kaya haurakki badagi numit tarani rom lambi asida gari sing siludrabani tungda ngasi changliba asina ahan bani Imphal West amasung Imphal East District animakta ngasi namidang pung mapandagi hayang ayuki pung mari fawa CRPC ke section sa Manipur mari ki makada curfew lekigani haina Imphal West amadi East ki district magistrate ke sirlam sina khangalakli adubo Imphal East ki lamlong dagi yangapokpi amadi lamlong dagi pangai fawa ki oinadi namidang waram pung manga dagi ayuki pung taruk fawa curfew lekigani hairi ngarang namit Khudingi Manipur da phongnariba I pausi singda masana masabo National Highway number contract truck owners association I president haijaba inawba kauba mioi amana driver singda license gun pio haina government ta demand taukibadu yanina ba phongdok pagalunena National Highway number 37 truck owners association asi muthatna ba warif sulauri haina all Manipur road transport drivers and motor workers union general secretary Maimum Anil Maitaina yanina ba phongdorakli ngasi Gandhi Avenue da Labour Union office da pangthokiba pressment amada Anil Makha tagibada inawbagi asiguma thawong asina lambi da saliba driver sing da hiana khodong thiningai ohelle makoina honariba si Manipur gi singamadi tamgi praja singini haina su Anil Makha taki National Highway 37 Truck Owner Association gi president ni haijabsina leiriba sing da leiba tamda leiba punamakna yengthinabagi pot ama nakoina na hairaga sinbasi All Manipur road transport drivers and the motor worker union na yamna hakchinna kandem tawi akhoi driver sing dagi asigum wafam si nongoi piu akhoi license gun piu haibagi poche thamde akhoi National Highway 37 Truck Owner Welfare Association hariba poche asi akhoi na masi muthachare masi akhoi Manipur si leitre haina mayamgi driver myam sina muthatle Manipur ki singta manida kabui tangkhol maring na singba furup singna maitai onduna tampak to khundari aduga maitai na singmi onduna singda khundari haina All India Pakhangba Temple Development Society na sirama khairakli kabui salang maiba sothe thangwai pakhangba tangkhol nurabi tangkhol saram pakhangba anal namfau ima thangi mar hanba iputau thangjing korelai sidaba haulai ma sampubi ima hainariba kaya asibu tung oinaraga Christian lining amasung Hindu lining laurubadagi lapna ruraba kaya adu punna khangminaduna communal oiba wakal
punamak thadoknarasi amasung Manipurdagi ban blockade ngasidagi lepnaba phirep lawminarasi haina serlo sinama kha tarakli hauji matang swaida break amatang lawjage Manipur bade malim ke tonga tongan bi ipau singalone ne khoi break tagi amna thuna jarake impact news po meng ta dalebiu World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Hurry for advance booking to avoid disappointment. Free charge for BPL families. Northeast India Development Party Manipur punna khundami nari biyal homi singi hamcha naraba thawai mirel sing aramba khawrang pumu ko hanabage choba tawdang lawjana bagi damakti iranda Manipur da lai biyal homi singi thawai mirel sing tana semjaba party ni marama sina isagi mamal yamna bodo du NEIDP gi mihut sing pina bina iranda masigi tungi fire bedu isana lepchana bagi damta chapchaba tanja du lobiu NEIDP na mamal yamna bamiyangi matabomi ku khara dang tangai fadana lawjaba da dungi matambu ikai khumna bu chari masina khoi gi puwari ne khoi punama khut samna dona ningsing ba thoktrba matamdagi laklaba ekhoi gi puwari buliklam tattaba puwari ma semlase khangan jari ba President Northeast India Development Party Sagolban Tera Laukrakam Lekai Imphal West. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matungda taran oksari ham oksi makata ba pauda Thasiki taramai de thokiba khana senabagi thodokta awaba taraba nungai pangal gi khunja singda Manipur Muslim Welfare Organization sing alu yauna sana thana polam sing tengbang polam sing pi bagi matang da organization sigi president Abdullah Pathana haikibada UNC economic blockade satabadagi awaba tanaringai thengnaringai serakta nungai maitei amasung pangal khunja singi marakta khana senaba thokliba si laibak thibani thodok asi mioi kharna thokalabara haibagi singnaba laire community anigi marakta asigumba thodok matungda thoktanaba honaminasi thodok asigi matangda Manipur laingak amadi local MLA na tumina leyingsin leisin basi yaningde Manipur laingak amadi local MLA na matam sana miyeng sanglabadi khana senaba thoklamloi loinana khulasida makata na irang thoktanaba community anina honaminasi haiki matam kaya tagi nuksi jalan lai minari basauru monu lai ba laikai ani sile community singse masina nuksin hanaba sinba masangi adu masina maram oira kanda lamda masin lai biri ba maitei amasung maitei pangal singna rumor sandok pi gano masi laikai am thokpa thodok ni laikai gi thodok ni maitei amasung maitei pangal gi thodok nate habjai thamjini kana gum singna sida maitei pangal gi adu gi ada gi han rumor makan makan ni sandoga hairiba laikai am issue se mafam sing se pak thok khari khari sandor ba habse masi yam thatabane Manipur ki sumlaba luraba tan pham sida haidi yam luraba chiraba tan ja se economy blockade ki hana leiramiba adugumna nungsi chana leiminanaba aikoi mase honasi nungai kholgi wato Manipur pumagi ohelwasi haina Muslim Council Manipur na khangalakli dilong constitution gi manung sanna laiba nungai khulda punna khundami ne ba maitai amasung maitai pangal gi marakta khana senaba amaga maral sinari ba si tokpiro haina lubasina serlama da paujilakli Marali bamiyu sing logi oba serak pangalu haina serlesina semakata na fongdorakli Kumjali sini tarani thoi da laibak miyamgi oiba ihau amada paulo ba sanglubada police nangmai maruna panu laikhidraba thangjam dijamani alias nanaugi laikhidabagi marirak suba common thoram pangthokre thangmai ban serau singthakta laiba laikhidrabagi komamda ngasi ayuktagi hauraga miyam haikaleka tamki ngasi ge thoram aduda thangmai bangi MLA case joy kisin amasung laikhidrabagi khangnana bamiy kaya paumi singa amasung lamdamadugi miyamna saruyaki Paumisingi legidrabasingi damakta mongpham mama mafam mama oina mafam sida naharu lesemba club ka khoigi honorable MLA na sumasi sabirani na khoi piramabani huji architect tawdana khoigi madugi drawing gi keno process da leiri athuwa matamda naharu lesemba club na laibak thiba thodokta lebak ki damakta awan wai kya ma saruk yadna chaliba paumisingi damakta yenga kanda khoi NLC na su amamba thakta honara kanda masi miyamda uhannabagi saktam ado athuwa matlu uhannab honagani
Maram Sadana Service Extension Pirabadi Matic Sabaserak Piuhana Secretary in Follow West Tagi Topasulaman Kangalakli. Karmasari Natraga Officer Amatana Service Extension Tobaki Ayaba Piram Labadi, Sienabami Kudimak Iron Gi Oiba, Dandi Fangani Haina, Sierra Cinema Katari. Sangai Proto Laiba CF Amasung PD Department Ki Complex Ta Detonator Yauriba, Chinese hand grenade bomb Ani Tamnamle. State bomb detection amasung disposal squad ki team amana grenade adu aswengam yaudana lokthokre lunena dispose tawkre ngasi numit yung mamatong pung 12 makai taba matamda CAF amasung PD department ki campus the bomb lady haiba pau fangbadagi miyam ngayak mipaina ki section thorang oina mioi amata FCI godown campus sangan khide pau loba lakpa pau mi fauba security personnel singna athingba thamki tungda forms bomb squad ki mioi sing laktuna grenade animak aswengam yaudana loktoki lunena Lamphel gi dumping area da pokayan ki lunena Lamphel police station da thodo asig mari lenena case amasu lokot kre Sangai Proto Laiba CF amasung PD ki directorate ki campus manung da ngasi sakangda basana bomb thamjilamba bo CF amasung PD employees Union na thadora pasir lama da yamna kanna yanna bufungdorakli office matam gi mi yamna tinma matam da oibana bomado pukairam na badi asopan thopagi sang yamna wangba yaba maramna thaudu asim matung da amuhana tawbidana basu appeal tawrakli hiramasigi matang da tang kunmari gi ayu pung tara tabu matam da campus ta yaninda bagi wakat information basu satagani haina sirlo sinama khatari Missing the Yanglaga Anoba district Siam Kimanate, administration gi, Kudong Saba Hena, Fanganabagi Damata Siambani, Ahen Anoba district Singsu, Matang Siamna Kigani Haina, State Minister Okram Ibobina Fongdokre. Upon my Sunday constituency Taruk Laiba, Sursambu district in Indian National Congress Kinomagi Oiba political conference among us the Pangtokre, District Congress Committee Sursampu Sinduna, Sursampu district Manung Sanna Tuivongi, Peace Ground the Pangtoki Batoram Aduda, State Minister na Anoba district Asi Purup Amakatagi Kudong Sana Bagidamak Siam Kibanati Haiki, Magna Makataraduna, Congress government Asi community Amakakta Miyang Tama party nate, secularism the base Tauba party in Haiki. State Asiki Manung Hanzina Labor Mapam Singda, Ahen Mamiyang Tamduna, Sing Tam Animak Tong Manan as Saukatpa, State Ama Oinabakidamakta, Government Asin Atanakam Laitana Honari, Purup Kayamarum, Kundari State Asida, Aikoi Amatani Haibaki Wakalo Laminaduna, Santi Labor Lamdamama, Purup Nedasi Haina Mahak Fongdoki, Masiki Toramaduda, MPCC President Tian Hauki, Deputy Minister Gaikanga Mamasung Congress Emily Kayana, Saruyaki. Singda district mapan hangtok pase noina yaman gir hai yambu yamde watli bani akhoi mathang hanga khidori bani watli bani huji mahang da hangtur gadi infrastructure yaudraba main power yaudraba lambi si easy accessible oidragadi government sing ngaurabra hairakane maramdi district ama hangba matamda district level ki department mayam ki horticulture khangde PWD khangde power khangde water all department mayam ki infrastructure semgat pataba NSN IM Manipur police ta khut tharak lagana ki badagi khut handaba nate misam sokadra haina khanbadagi khut handabani haina miyoibagi hingnabagi hakpu yamna khanmi bagumna ngangkiba Manipur State Minister gi gentleman oiba wangangda International Peace and Social Advancement IPSA gi serul amana angapa phongtora pagal lunana nongthil pobopta khwairaman kaithel mi haluragana hatpanatan upai leti haina assembly da makau pongna laukhiba aduna kamdau bano haina hanglakli UNC NSN IM insenduna sathariba economic blockade ki khongjangasi handok piduna lamdamasida saglakliba mayasi khundaminiba puruk khodimakna amat oina muthat minabagi tangai fadaba matam adu yaurakli hainasu serwasina paujilakli Minithong Faizia Junior High Madrasa High Madrasa gi thakta pukat pirapagi damakta Education Minister Dr. K. Sratan Kumar bu opagi thorama mangasi pangthokre thoramadu Minithong Social Welfare Union na tha the Minithong Fazia High School ki Management Committee ga kusamnadun hatta da leiba scholarship ki complex na pangthokibani thoramadu Education AS ki Commissioner Moirangthem Lakshmi Kumar amasung Director N Pravin Su Saruyaki Khorai Assembly constituency the CPI gi mirap oigadoriba RK Amusnana Khorai Komidok ta pangthokiba miyang famamada lamdam masi mai hauna sakla phawbada Manipur gi MLA sing kadai da satkrabage miyam gi awabada
Songthoktuna Tiangnaba ngamdrabadi miyamgi mihut oibagi kari kanaribagi hangkhre haina CPI Khurai Local Council thopa Sirlaman hairakli. Amoram the Communist Party of India gi Hyderabad ta pangthokiba National Council gi mifamda Dr. M. Narana Thangalakpa agenda amada UN sina sathariba economic blockade asina Manipur miyamda piriba awaba kaya asi yenglaga khodaktagi center amasung Manipur laingak animakna punna honaduna thingadabani haibu warifs lawkhri haina party asigi Sirlaman hairakli. Thasi ki kunmathoi da Andhra Islamic constituency ki mafam da pangthokiba Congress ki political conference amada Ahmad Kasmi kauba miyoi amana BJP government na India ki Muslim singbu hantana yengbiri haina maral sikhiba si aran bani amadi laibak thibani haina BJP minority morsa Imphal East ki general secretary Mastan Salam na phongdorakli ngasi pangthokiba press meet amada bahak na makha tagibada BJP ne India da Indian Muslim bu nungai handanaba sinde Masigumba oida padaba sing thajabikanu hainasu mahakna makhataki. Maru oina Andhra Kendra gi Muslim singbu lana pakthok piduna lamjing biriba si Andhra Kendra gi Muslim singna thajabasu leite MLA Syam Kumar na minority Muslim gi lauthok tuna amasung lut tawduna magi wakar singa manaraga chakriba karor helaba paisa mayam asi akaknaba amagi manungda Mana Praja Mayam da yen thoktaba taragadi Andhra Muslim Organization kaya gi punchillaga Central Government da aikoina suchoi soidana wakatlaga mahak pu chairak pihangani Hayeng December kunmari ga ipum manga dagi nimidawana pumanga fawa yari pokpumada ban lauk thokle haina JS against the brutal killing of Muhammad Ibu Sana Sirlama da kanglakli Jesus Christ na piramba pauzil sing mahaki tung iliba sing khakta da pirama pauzil nate sangsar sida hingliba mioi pummada pirama pauzil ni maramaduna dharma jati amadi forup ki khenava thamdana ikoi mioi bani haibagi wakalonda santi ki pauzil puri be isor gi wakalon ma thabakta onthokpa ngamnanaba honnaminana si haina Manipur Legislative Assembly ki speaker ts location na Christmas kumai gi pauzil pirakli loinana komiyasina lakpada kalakpa mihauba punamak thaduk naduna ing tapak khunai ama oirasanu haina su pauzilakli Christmas haiba kumai asi taibang sema mapuna miyaba khunai da pibi ba khwai da gi sabu khodol ni haina Manipur Legislative Assembly ki deputy speaker MK Priso Semrena Christmas ke papauzil pirak pagalina Christmas kumai amadi anoba sahina lakpa da ing tapanung si sanaba lamdama ma oirasanu haina su pauzilakli Jesus Christ na Maliam da faurakiba numitpo ningsingduna pangthok leba Christmas ki kumene lakpada sing tam animakta thong manana saukhatpa nungsiba madi santi laina ingna sikna hingba ngamba pinabirasanu haina thongju kendra ki MLA ts Biswajit Singhana yapa pauzil pirakli lunena ngasi mak satharibe economic blockade amadi counter blockade na piriba chaitheng singasi ki warosin su pinabiba oirasanu warosin purakpasu pinabiba oirasanu haina phongdorakli Awanopok India ki obe trade fair amathas ki tarada ki taramate faba Myanmar ki Mandalay da leiba hotel city hall da pangthok lagani hairi all Manipur Entrepreneur Association Manipur government ki commerce and industry samasung Mandalay ki consulate general na sinna pangthok ki trade fair aduda Assam da ki stall ama yaungna Manipur ki stall kayana saru yake Hiramasi ki matangda Hotel Classic Grande da pangmising unabada all Manipur Entrepreneur Association ki president Sawaizam Risi Kuman haiki bada lamdamasida laidiba entrepreneurs singna Southeast Asia gi maru oina Myanmar ga lalolitik ki mari phakana bagi pandam da trade fair si pangthoki bani maramdi Manipur gi entrepreneurs singna pothok saba polam sing asi mainland India da yobada awaba oi karigumba Myanmar ga lalolitik ka mari lena thamlabadi lamdamasi ge pothok kaya yon ngamgani madugi mathakta Myanmar da gi polam kaya leiduna lalolitik tawbada achoba kodong saba phangba ngamgadori bani loinana trade fair adu da Manipur da pothok pa handloom handicraft yaungna makhal kaya gi pothok sing utki hariba polam sing asi Myanmar gi miyamna pamna lena ki hainasu makna makhata ki business relation between the two countries country and ECG entrepreneurs in the business link up samauno bigdamata adumo wakalonda mini kadi trade fair simani akoi pragati medan silva international trade fair gumba toan ba exhibitions in the watching zone bagi wakalonda simbanate just to preserve the relationship and also to tie up the business connectivity adu madu lailwe yonda yamna tena mini simani
Hauki December Taranipan, All Manipur Students Union MSU Imphal West District Committee, Amasung MSU Imphal East District Committee, Anina, Kusam Naduna Pang Tokiba State Level Open Painting Competition Gi, Category A, Amas Category B Gi, result Haidokli Haina Paujilakli. Serial Cinema Kata, December Kuntragi Pung Amataba Matam, MSU headquarter, DM College campus, the prize distribution Gitarum Pang Tokani Su Haina Fongdorkli. Site Academy na Sin All India Writers Meet Pangthokre, Konung Mamang the Laiba, Lamian Sanglil the Namit in Subna, Satagataba, India Pumaki Oiba Aiba Sing, Punbagi Tarum Asi, Nasida Haukibane. Taramad Sar Yakiba Site Academic Secretary K. Srinivasrao na Writers Meet Asina, Hawalib Aiba Singbo Tauna Haba Masum North East State Ki Pajaraba, Literature Singbo Awama Takta, Promote Taubangam Haiki. Thoramasida Tongan Tongan India Gilon Kunmarigi Aiba Nifurumna Sharp Yari. Manipuri literary lovers and literatures and Manipuri local the people, they are very warm and very encouraging. That is why Sahitya Academy again and again we are coming to Manipur, and it is a very heartening thing. And I must thank all the Manipuri writers community and Manipuri literary community for their support in our all activities. Manipur is giving that kind of support to us, and we are happy to come again and again very frequently. Levasigi Mikhalgi Lang the Manipur was Segai never Singano Haneta United All Community Social Uplifters Kanglai Pana Tadorapa Sirlamana Kangalakli. Afabama Sung Achumbagi Saklo Loriba, Jesus Christ ki Mapung Numit Lak Padalunena, Christmas Kumaigi, Eva Pausel Supiraduna, Economic Blockade Amasung Counter Economic Blockade Atabatamda, Handok Yuhainasu, Sero Cinemakata, Fongdorakli. Pre-primary education and its significance in the implementation of Right to Education Act 2009 Haiba Asida, Nomagi Oiba, workshop amangas Infal Edukia, Kwakaital, Tonazum Lake Kaida Pang Tokre. Ngasi workshop adu the Infal Edukia, Bijan Kits Samasung Atopa pre-primary school gi Ozamasung Ma Pa Oiba Sinasaruyaki. Free and compulsory education Mapung Fana, Satanabagi Damak preschool education Gitangai Fadaba Singatuki Matangas workshop aduda Kananaki. Panthoibi Housing Finance Company Limited ki Taruk Sub Branch Office ngasi Kwakaitel Hangdokre Nauna Branch Office Hangdopaki Toramaduda Chairman and Managing Director na Haikibada Makata na Branch Office sing Taubalama Sungmay Infalda so Hangdok na Basem Sari Branch Office ngasi Hangdok Labanina Landamasi Daladiba Tabak Pangdriba Naharul Kaya Tabak Pidana Kunai Asida Kanaba Karadi Pidakani Haiki. Matam Kuina MSPDCL Amasung MSPCL da Workser Samadi Master Role da Tabak Taudun Lak Laba Sahi Kungi Experience Lairaba Shinmi Singbo Regular Tahan Miu Haidana Wakani Fam Prepared Research Tawandaba Amadi Sara Himagi Kongjang Sing Sangsilibasi Manipur Langakna Mieng Sangbiu Haina Manipur Electricity Employees Union Sirlamada Appeal Tawarkli. National Students Union of India NSUI Manipurna Center the government by the BJP party ki mathakta CBI ni action lakhotri karigino haina fongdokre BT Kennedy Road Labor Manipur Congress Bhavan da Paumising Unabadalup Asigi President P Bagim Sandrana demonetization na miyam da saitheng kaya pirabasung government by the BJP party ki lusing kaya dagi anoba lupalising ni sapi note singi yamlaba senpam sing fagalakli English ni Tarahomdoi October Taramangad Income Tax Department and BJP Party dagi crore kunmangarom pagat kibagi case laikrabani masigi matungda Prime Minister Narendra Modi na government pai kibadagi CBI na tizin bagi tabak lep kibani hiramasi da CBI na tizin pam thoi India ki Prime Minister masung party asigilo singba singna hiramasi ki matangda miyam da sengdok piu haiki. Modi ji, are you ready for an independent probe into both these serious issues of corruption? Sigi allegation si ordinary person amagi mathakta lakpa natte country sigi mingchat oigadoriba aikoi leibak sigi prime minister amagi mathakta pira iba allegation ne aduna aikoi leibak sibu nungsi banina leibak sigi leader oiriba prime minister bu nungsi mingchat thihaningde aduna akoi asigumba mingchat thiningai oiba allegation asidagi akoi nasana nasasi lale or chumme haibadu takna bagidamakta independent inquiry ama probe ama hauhanbiro aduga akoi praja mayamda answer ama pibio.
Manipur University Students Union Musu election tang kunipana pangthokani hana tawribasi hauzik Manipur da oriba tangdulaita da bafimam singa siyenglaga yaithopina ba desam AIMS atsum KSO ansama masung mutsu gi mai kaidagi thamnakle hauzik sanabagi paw Neroka FC sangak famna humpu soba sa sursan sing KCSICBA Memorial Football Tournament ki champion oikre All Manipur Football Association amfagi ming makada sathakiba Saliba Thas ki Maridagi Haukiba tournament asida mapalam ki team ani yauna football team kunithoina saruya ki bani tournament asigi ngasi sana ki ba final match aduda Neroka FC sangak famna Sar Sursan Singh KCSICBA Memorial Football Tournament ta anoba puari ama thambangam kre Sathariba football tournament asigi ngasi Kumalapa ki main stadium da sana ki ba final match aduda Neroka FC sangak fam ki Sandaroi S Subasna match ki humpamari amasung marphundai suba minute sing da panjal ani aduga Iziugo Sinedu Emmanuel C.S. Susil Kumar Masung T.S. Johnson Ahumna Taramatoi Suba Humpumdoi Suba Masung Marpamapan Suba Minute Singda Panjal Amam Sanduna Assam Regimental Center Silongbo Panjal Manga Amada Mighty Papiram Naga Tournament Sigi Darulak Suba Oina Champion Oibangam Kibani Tournament Sigi Runner Sapta Krauraba Assam Regimental Center Silongi Amatangariba Panjal Aduna Metski Nipumari Suba Mineta W. Rosiana Sanke Manipur Olympic Association ki President I. Hemo Sandra Bavina Healthcare and Hospitality Private Limited ki Managing Director Dr. T.S. W. Amasung All Manipur Football Association Amfagi President Esana Tombagalunana Lamdamasigi Masak Naramayu Kayana Amasung Tournament Sigi Tongan ba football sanaro sing the Pikiba Manamatum Sing the Sentang Putok Pikiba Mi Kayana Ngasi football tournament Sigi Loisin Maki Tormada Saruyaki Sayesigi on Manipur ki football masanagi hiram kayada haithoi singthora ba football sanaroi madi sisimit asige tongan balam kayada mana matum phanglakra ba sanaroi singda mana matum kayasu kotol tamki Thasigi kunmanga gi pung tara taba matamda singjamai kang khutna senduna ai hamo sandrana sponsor tauba singjamai kang tournament sini tara tarukta kundrapam kang khun amadi nabol kang khun anina singjamai kang sang singa matak namarapam laikai gi namar laikai gi kang sang da final sandaragani hairiba sida kangbu nung sibiba singna yengbina ba masung kangbu yokhatnaba honariba sida singjamai kang khut ki silamana paujelakli Manipur Madi Bihar Anigi bilateral series ki ahanba T20 match da Manipur mai pakre ngasi luang samam da laiba luang pokpa cricket stadium da sanakiba ahanba T20 match aduda Bihar na tos ngamda na batting hana sana da warip lauki match asida batting hana sanakiba Bihar na apiba over kun yaudana over taramapan ga ball ani da wicket taramak turaga ranahumutra kak lobangam ki masigi pakum da second batting sanakiba Manipur over taramari ga ball ama da wicket ahum turaga mai paki Papagiran Mumdrama Palatu Lauduna, Mets as a wicket at Mai Paki. Mets as the Manipur ball Canadina, wicket Ahum Lauduna, man of the Mets Taki. Manipur Cricket Association Sinduna, Sataripa Manipur Masum Bihar and the Sanagada bilateral series Asigi Arobati 2020 Mets, Haying Sanagani. AITA Super Series Tennis Tournament ki under 12 amasung under 14 girls ki champion West Bengal ki Mekhala Manana oikiba ngamkre ngasi tennis tournament asik under 12 amasung under 14 girls ki final match sing da West Bengal ki Mekhala Manana Maharashtra ki Siddhi Khandewalabu maiti papiram laga tongan ba category ani asik champion oiki under 12 boys final da Assam ki Anset Gogoi na West Bengal ki Yat Avarenbo point taruk sino taruk ama aduga tournament asik under 14 boys ki final dana Karnataka ki N Niranjanna Assam ki Udit Gogoi bo point taruk sino amasung taruk ama da mighty papi ki balunina AITA Super Series tennis tournament asik champion oibangam ki bani All India Tennis Association ki ming makada Manipur Tennis Association sinduna Lampial Patalai Officers Club amasung Imphal District Tennis Association ki Deko Tafta Sathakiba Tennis Tournament asida Assam West Bengal Maharashtra Tamil Nadu Andhra Pradesh Telangana Gujarat Tripura New Delhi amasung yumba Manipur dagi nupa masa sandaroi ni putar amasung nupi masa sandaroi kutramanga pun sandaroi marfu mato ni yaki bani Hauze aro bada maruba pa amuna pizari
UNC की इकोनॉमिक ब्लॉक एंड लोशन अब यूनियन मिनिस्टर किरण रिजिजू ने चीफ मिनिस्टर डिप्टी चीफ मिनिस्टर अमसंग पुलिस के मकोक तोमा ऑफिसर सिंह वारी सानखरे लंबोई खोनांगखोंग द सागलेब ट्रेड कम परमानेंट एग्जिबिशन सेंटर से लालेब मार्च हाफ फाव द साबल लोरेगनी हाइना मिनिस्टर गोमिदास न फोंगदोखरे उखरुल मिनी सेक्रेटरीट की ऑफिस की डिस्ट्रिक्ट चाइल्ड प्रोटेक्शन ऑफिस अमसुंग कामजोंग की डीसी ऑफिस सकंगदबसिंग मई थारमले बिलौंग की मायोक खोंगम संगसिंबद लेखिद्रब सोसामपुर की मियो मापन की मनुंगा अमगी हक्सांग सकंगदबसिंगना मोक्तगी हुरानखरे इकोनॉमिक ब्लॉक के लोशन अब सेम के गुडविल मिशन फॉर पीसफुल कोएक्सिस्टेंस ना हायेंग यूनाइटेड नगर काउंसिल की मिहत सिंह सेनापति उनगदौरी लमलोंग यें पोपी अमदी पांगई अकोबत थमिब कर्फ्यू ngasiदगी लौथोकपियो हाइना खोराई माइकई मियामना अपील तौरकली अमसुंग नेरोका एफसी ना एआरसी सिलोम पांडल मंगा अमद माइथि पीदना होमपू सर्विसेस सिमिट 2016 की चैंपियन ओइख्रे